nang pamis kayo no? Nang toy si kayo no? Nang nalambi kraba ay oja ki thawai du ki manakta nang su aina thabi gani. Ari ko. Ha. Masidi. Abuja. Kadai, kadai, mak ki mathwai adu kadai. Shinaro ingonda. 오자, 그들 시시디 세세. 아도 와키 마트와이 요도나 그렇게 좀 세세. Kuri. Shinatte. Aina pamde mak thawai adu ni. Mafam masida lakpa ngaibani. Khangni nakhoi anisu. Kaidurage? Kainoni maibagi shen khra walise simde bithokhinaba tawjeba aijo hangba hanga ama to pai leitreba Hey, adugi di kanda kalu noi. Aigi she lakada ba khunyam leida. Shishi. Maibadun hakikane. Makoi lagi aina shell thok organina. Makoi thawai aina kannaba yate. maga adi jadi ese Kanano ne? Ayun na kiro unang naset ba pang puting nang i-score ko na ba tayo na timula mo kaya mamanang itong inahalagan. ha osa ai isko be yo ne musa Nang kino madunagi unikat ni.